Housing Indian territory nattaba Myanmar gi mafam oiriba Tamu Sagang Kabu Valley gi oiba region sing asida Churchanpur amasung Kangpokpi dagi miyoi kya amana nikchijana training tawduna democracy gi damaktani haiduna Myanmar gi damakta lan thengnaba chatlibasi karigino Wang sigi pakum adu hek chumna khangba mikup aduda Manipur gi oina housing thokliba loishilu yadraba irang asigi maru oiba maramdi ayamba saru aduma khangba ngamlaba gumbani Anoba video amada amukka hana taram okchari loisilbu yadraba chahi ani fazilakadaru irang asigi manungda lamdam asigi oina leiriba miyoi ayambas isa khangna natrana khangdana Irang asibu loishinduna state asigi kanabagi mayon aduda changsilaktanabagi damakta ngayaki oina wakal saithoknaba irang thoganbasing asida yausinduna adumak leiri Matang asida hauji Manipur gi oina leiriba irang natragana landform asida thengnariba wafam khare yengminasi Ahanbada housing Manipur da thokliba irang asida Masiga mari leinana amasung Myanmar gi oina leiriba tangdu leitadabagi fibam asina maram oiduna illegal immigrants sing Manipur onda changsilaktanaba amasung khulai paibasingna changsilaktuna irang sagalakba adu thingnabagi damaktani haiduna border sing asi security singi maikeirigi saksinna senaduna thamkre FMR su lokthokre haiba wafum asi adumak fongdokli FMR su lokthokre border sing asi ju security force ni tijana train tawraba kayama pusilaktuna ngak senkre hairaga karigi damaktana ngasi Manipur gi oina thokliba irang asida chahi anirom suba asida nongmai asi soglep leptana kamnariba asi makoi gi maru asi Myanmar gi oiriba international border asisi thingjin khre haibani na kadomdagi laklibano haibo wang asini Mathang sina chahi anirom suzilakadaruba matam asi Manipur hairiba aikoi state aikoi gi iramdam asi achoba lanjau amada leiri haiduna di fongdongni Thawna faba leibak ningba kaya amana ngasisu lawba lepte tumna hatkadabani adu tawgadabani ada tawgadabani aikoi gi lani makoi gi lani tawbatabu taseng ngasi thokliba irang natragana landform asida Lanbung oiriba ngamkai oiriba chingtam tainariba mafumsing asida lan thengnariba miyoi kayam yamlibagi lamdam asigi oiba total population dagi landform da leiriba miyoising asi lan thengnagani haiduna thorokliba miyoising asi kayamuk yamna yamlibagi Nahanta housing Myanmar gi oiba mafum kharada thorokliba irang asida KNA singi maikeirigi makoi gi oiba lik oirakba document kharada base tawduna cheksinnabagi damakta semzakiba video aduda iyam amagi maikeirigi YouTube ta lan thengnagadaba natte imalaiba gi damakta aisu thoraklage haiduna lauramba adu Housing for Botorak Tragedy Thingman Creek Karatuna took Piraklo Mui Karadanga Amasung Sinkong Singa the Lady Bamu sing Asigi Maiketi Lani Haiduna Panglang Talang Bapangwa the Wari Basi Waman Creek Kitang tuna Kongsan Piraklo Hainu Fongduk Lubudagi Kamendu Sumangbi Creek Pausu Pobi the Kidre Nasing a Simaksu India Gangam Kai Wadiba Manipur Tangaduna Lady but Myanmar Gimafum Sing Asi the Toklibi Irang Sing Asi Lepte Kutokna Bagi Oiba Pau Kiamale Maduna Maram Oiduna Mafoma Doi the Lady but Muykiama Manipur on the Changsinduna refugee or the Changsilak Pigi Pausu Lady Housing Lady but Irang Asina Maram Oiduna border sing Asi Equina can give a musingi Maikadi control to Wangamre Maramaduna Maduda Han on the Bagi Mahutta Myanmar Gimafum Kiama the Tokliba Mari Samne Samnade Karamba Kanglubno, I could see the lady Biscuit Mana di Bramana the Brahai Kangdabamake hard po Labadi, I could see a Marie Lena and Nabagita Makta social media the Harau Fundu Punjo in Maduna Maram Oirga, I could you in a lady Bakambus in the Solak Payahan, Fundu Klibu Wafum Maduda. Yangnabagi Wakalun Jelly, Horok Pam Kangba Kangdaba, Faza Fazabo, Waikam, Fundu to the Tagat Piraki in the now sing a city, crisis a cinemaram Oidura. I coin a border as the Yangsin than a Labaki, control the wing of the Cinemaram Oiduna. Ano wamyu chani amasu changlakle haibagi paulari bani haraw yare Facebook the target piro Myanmar gi crisis ta adugi kangbu duna takhairakpudi adugi kangbu duna bombing torokpadi khul thadokna duna aikogi Manipur da sangsilakle haiduna haraw ba phongdokna ro matam kharagi matungda makoina amu yausilaktuna irang asida yausilaktuna aikogi saruk thunglaba matam aduda dana famnabagi damakta amuk sem saw Housing Myanmar gi oina leiriba irang asidasu US the Anoba President Lakiba Donald Trump hek Lakiba gi 90 days gi oina US gi market gi foreign countries sing the thadaramba aid sing adu amughanna yengsinna bagi damakta mafung fana thahum gi oina thingzilakliba matam asida Myanmar gi oina laingak paidura leiriba military junta gi market gi counter insurgency gi oiba operation chathari bani haidun Russian Su-30 fighter jet sing asi sizinaduna leplaitana mafum kiyamada airstrike chathabagi thawdo asi nomagi hengalakli Masigum Labamata Masida Manipur Gingam Oiriba, Myanmar Maru Oiba, Lambi Oiba Mafum Kayamada, Manipur Sagona Duna Laiba, Organization Kayamada, KNA Amasum Makalmaka Kayagi Oiba, Rebel Group Manum the Chaliba Kambusing Asina, Etek Chatanabagi Damakta Changsilak Badagi, Kutongna Bagi Oiba, Todo Kayagi Powdum, I coin a lepalate in a tari. US Japan
Australia India gi oina leiriba Quad hairiba organization asibu military alliance ama onthoknabagi damakta US gi maikaidigi push tawrukpa matamda India gi maikaidigi China counter tawrnabagi damakta linkalagliba organization asi military alliance onthorakpa taragadi India amachung China hairiba country eni singamkai oina leibanina lanbung asi mafam asida tasilakpa taragadi India da aduki matik yamna chawba mangzaba ama leigani haiduna military gi oiba mawngda sangsilagliba adu reject tawkibagi wafam aikoina adumak taduna lakribani Houzik Manipur gi ngamkai oiriba Myanmar amasung Manipur da thokliba irangsing asida international gi oiba atopa kangbu amanasu side amadagi mating pangsinnabagi damakta matam khudingmakta leiri haibasi India na su hena loinamak khanglabani maram asina South Western Asia gi oiba region amada leiriba ikugi lamda Manipur amasung masigi manak nakpagi oina lakliba anoba condition asida mafam swaisida global gi oiba anoba conflict ama super power kaya amana maningdagi mateng pangsinuna matam supada loiba naidana lan thengnaduna leiba mafam ama oirakadra haibasi akibasini masigumlaba condition asi fana haijabagi wani Indian territory gi manung chanliba mafamsing asidadi India gi maikaidagi pampamdi thoktabani adu hauji chatharakliba makoigi oiba policy asigi matung ina haifamdi khangde tawbutabu hauji lamdam asida leiriba punna leibinariba miyosing gi maikaidagi masigi oiriba nauna lakliba development asida kharatang oirabasum iyeng sangfamdi thoi mathang sida hauzik Manipur gi oina leiriba issue asida haukiba matam khara asida nomai kamnaba khothoknabagi oiba thogdo asi khara latle masigumlobu matam asida Myanmar romda ngamkai oiriba mafamsing asida irang kaya ama thokpagi oiba paudamdi adumak tari masigumloba matam asida pak sana Manipuri mafam kaya amada mass combing operation chathaduna thokliba irang asibu losinabagini haiduna khusukulai amasung miyoi kaya ama phagatpagi oiba thabak thawngsing asi lepa leidara adumak chatharakli Houzik Manipur gi oina leiriba irang asi losinabagini haiduna leiriba state force central force CAPF kaya ama thajilakhribasing asiga combine oina changsinduna chatharakliba process asida tampaki oiba mafam kaya amadadi lepa leitana fari aduga chingi oiba sidadi thoidokna tarde houzik fawbugi oinadi haukiba matam khara asida Manipur gi oiba mapkaram karamba mafam singdagi khulai amasung karam karamba miyoi kya ama fagalabagi habidi adom hena pawda tabiramnogini natragasu akigi official oiba government gi oiba page amasung kaya ama leiribani maduda adumak chaktuna yengbiu houzik Manipur gi oina leiriba achouba crisis asigi manungda lengakpana kanano leiba asibu chalairibasina kananano Delhi na chalairibara Manipur na chalairibara opposition na kanano ruling na kanano haiba security sing asina kanana control tawribano haiba si chamamnariba tanja asida assembly gi oiba mifam phamlamdai anau issue kaya amadi lakti masigumloba matam asida lamdam asida hauzik nauna thorakliba amasung mamangdagi hauduna adumak thoktuna lakliba thaudok macha sing asi adumak tabiduna yengbiba taragadi masigi oina nauna lakliba development sing asi adumak khangbigani lamdam asigi miyoi amadi hauzik si loinamak aware oinaraba ngaktani nakal amaromdana hauzik Manipur gi oina leiriba irang asida aikoi somgi site gi terrorist kini drug kini makal makha kya gi oiba wafam sing fongduk chaba taragas Manipur gi oina thokliba irang asi losinabagi damakta security asi control tawribani hairiba union government ki maikaidi home ministry ki maikaidi Manipur gi oina thokliba irang asi kanglo furup naiba nasli hinsa ethnic ki oiba violence ni masida atopa factor amata leite masida sunatana gi Manipur hairiba state asida masigumba thawdo as mamangda kisu adumak thoktuna lakbani ekogi matamda kaktamak thokpa natte haiba wafam sing fongdoktuna Aikogi lamdam asidadi mi asi pangha tahanaba kanglo furup ki oiba irang asi pangthokta thokpa yabagi maongda miyoi oiba value asi lamdam asidi karisu leitaba mong amada madomnomda pusinba manbagi oiba statement sing asi so aikoina aduma khanthaba yai Manipur gi oina ngasi leiriba crisis asida hek hawrukpading ngasi fawda thawai thakraba khudongthiba nangkraba miyoi sing asi paisana adumak losinakiba ayama ngaktani masigi manungda khara tamchina hatpasing asina ya chouba ihau khara matam khara laklama taragasu adumak yasinaduna ngasi fawa adumak laklibasini ngasi Manipur hairiba state asida leiriba miyosing asigi thawai mamal asi paisa khara exchange toba yabagi mong amada nongma nomgi masa mathanta tahalakpagi fibamda leiriba asi afawa thabak amadi nate